guys, ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ SSC ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯕꯦꯡꯀꯤꯡꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔ ꯇ꯭ꯔꯤꯛꯁ ꯀꯣ ꯉꯁꯤ ꯇꯧꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯁꯨ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯛꯁꯅꯤꯀꯣ ꯃꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ something ꯑꯩꯈꯣꯏꯅ ꯀꯣꯠ ꯈꯔ ꯑꯩꯈꯣꯏꯅ ꯐꯥꯗꯕꯗꯤ ꯌꯥꯔꯣꯏ ꯃꯁꯤꯀꯣ ꯃꯁꯤꯒꯤ ꯀꯣꯠ ꯀꯩꯁꯦ something Sundayꯗꯅ ꯑꯩꯈꯣꯏꯅ 1 ꯄꯤꯔꯦ, Mondayꯗꯅ 2 ꯄꯤꯔꯦ, Tuesdaydana 3 ꯄꯤꯔꯦ, Wednesdaydana 4 ꯄꯤꯔꯦ, Thursdaydana 5 ꯄꯤꯔꯦ, Fridayꯗana 6 ꯄꯤꯔꯦ, Saturdayꯗana 0 ꯄꯤꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯋꯤꯛꯂꯤꯒꯤ ꯑꯩꯈꯣꯏꯒꯤ Monday to Sunday to Saturdayꯒꯤ ꯑꯩꯈꯣꯏ ꯀꯣꯠ ꯑꯃ ꯄꯤꯔꯦꯀꯣ ꯁꯤꯃ ꯑꯩꯈꯣꯏ ꯐꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯗꯒꯤꯅ ꯑꯩꯈꯣꯏꯒꯤ December ꯕꯨꯛꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯨ ꯀꯣꯠ ꯑꯃ ꯄꯤꯔꯦꯕ ꯖꯅꯋꯥꯔꯤꯒꯤꯅ 1, ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤꯅ 4, ꯃꯥꯔꯆꯀꯤꯅ 4, ꯑꯗꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤꯅ 0, ꯃꯦꯒꯤꯅ so on ꯁꯤ December ꯕꯨꯛ ꯄꯤꯔꯦ ꯃꯁꯤꯗꯩꯗ ꯑꯩꯅ ꯇ꯭ꯔꯤꯛ ꯑꯃ ꯍꯥꯏꯖꯔꯝꯒꯦ ꯑꯩꯈꯣꯏꯅ ꯐꯥꯅꯕꯀꯣ ꯑꯩꯈꯣꯏꯅ ꯖꯅꯋꯥꯔꯤ ꯊꯥ ꯑꯍꯨꯝ ꯂꯧꯁꯤꯀꯣ ꯑꯩꯈꯣꯏꯅꯀꯣ ꯖꯅꯋꯥꯔꯤ ꯇꯨ ꯃꯥꯔꯆꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯀꯔꯤꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯃꯁꯦ ꯃꯁꯤ 12ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯅꯠꯇ꯭ꯔꯥ 144 ꯁꯨꯃꯥꯏꯅ ꯇꯧꯗꯅ 144 ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇ꯭ꯔꯤꯛꯁꯤꯃ ꯐꯥꯖꯤꯜꯂꯣ 12ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯅ ꯑꯗꯨꯒ ꯊꯥ ꯑꯍꯨꯝ ꯑꯃꯒꯁꯨ ꯂꯧꯁꯤ ꯑꯩꯈꯣꯏꯅꯀꯣ 0 to 5 ꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ 5ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯣ ꯁꯤꯅ 5ꯀꯤ ꯁ꯭ꯀ꯭ꯋꯥꯔꯅꯤ ꯑꯗꯒꯤ ꯖꯨꯂꯥꯏꯗꯒꯤꯅ ꯁꯦꯞꯇꯦꯝꯕꯔꯕꯨ ꯁꯤ ꯀꯩꯗꯧꯔꯦ 036 ꯁꯤꯅ 6ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯐꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯣꯛꯇꯣꯕꯔꯗꯩꯅ ꯗꯤꯁꯦꯝꯕꯔꯕꯨ 146 ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ 12ꯀꯤ ꯁ꯭ꯀ꯭ꯋꯥꯔꯗꯒꯤ +2 146 ꯀꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯐꯥꯁꯤ ꯁꯤꯒꯤ ꯀꯣꯠ ꯀꯩꯁꯨ ꯐꯥꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯀꯩꯗꯧꯕ ꯁꯤꯗ ꯄꯤꯔꯤꯕꯈꯩꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯆꯥꯝꯃ ꯀꯣ ꯑꯗꯨꯒꯤ ꯀꯣꯠꯅꯦꯕ something 1500 to 1599ꯒꯤ ꯃꯅꯨꯡꯗ ꯍꯪꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯍꯨꯠꯁꯦ ꯑꯩꯈꯣꯏꯅ 0 ꯑꯅ ꯁꯤꯟꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 1600 to 1699 ꯕꯨꯛꯀꯤ ꯃꯔꯛꯇ ꯍꯪꯉꯛꯄ ꯀꯥꯟꯗ ꯀꯩꯗꯧꯕ ꯃꯥꯒꯤ ꯀꯣꯠꯁꯦ 6 ꯑꯅ ꯁꯤꯟꯒꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ so on ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯦꯟꯂꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯗ ꯍꯪꯉꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ 1900 to 1999 ꯁꯤꯒꯨꯝꯕꯀꯣ ꯑꯗꯒꯤ 2000 to 2099 ꯁꯤꯅ ꯃꯦꯟꯂꯤ ꯍꯪꯉꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯀꯣꯠ ꯀꯩꯁꯤꯗꯤ ꯐꯥꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯀꯣꯏꯁꯟ ꯁꯣꯔꯁꯤꯀꯣ ꯑꯩꯈꯣꯏ 15 ꯑꯥꯒꯁ 1947 ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯄꯨꯊꯣꯛꯁꯤꯕ ꯁꯤ ꯀꯔꯝꯕ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯠꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯀꯣꯠꯁꯤ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯦ ꯄꯨꯊꯣꯛꯁꯤꯀꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯀꯩꯅ ꯂꯧꯔꯅꯤ ꯁꯤꯒꯤ 15ꯁꯤꯗ ꯑꯗꯨꯝ 15 ꯑꯅ ꯊꯝꯕꯤꯔꯅꯤꯀꯣ ꯑꯗꯒꯤ ꯑꯥꯒꯁꯀꯤ ꯀꯣꯠꯁꯤ ꯀꯔꯝꯕꯅꯣ ꯑꯥꯒꯁꯀꯤ ꯀꯣꯠꯁꯦ 3ꯅꯤꯀꯣ 3ꯁꯦ ꯑꯩꯈꯣꯏ 3ꯅ ꯊꯝꯕꯤꯔꯅꯤ ꯁꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯌꯔ ꯄꯤꯔꯝꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟꯁꯀ ꯇꯦꯟꯁꯀꯒꯤ ꯄ꯭लेꯁꯁꯦ ꯁꯤꯅꯤꯁꯦ ꯂꯧꯕꯤꯔꯣꯕꯀꯣ ꯁꯤꯅꯤꯁꯦ ꯂꯧꯕꯤꯔꯣ ꯁꯤ ꯄꯨꯂꯞ ꯇꯣꯇꯦꯜ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯟꯁꯀ ꯇꯦꯟꯁꯀꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯁꯦ ꯁꯤ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯁꯤꯅ ꯑꯩꯈꯣꯏꯅ ꯂꯤꯞ ꯏꯌꯔ ꯄꯨꯊꯣꯛꯁꯦꯕꯀꯣ ꯂꯤꯞ ꯏꯌꯔꯁꯦ ꯂꯤꯞ ꯏꯌꯔꯗꯤ ꯑꯣꯏꯗꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯣꯁꯦꯟꯗꯣ ꯑꯩꯈꯣꯏ ꯂꯧꯒꯅꯦꯕ ꯁꯤꯗ 41 is 4 41 is 4 41 is 4 something ꯄꯣꯏꯟꯠꯇꯨꯗꯤ ꯍꯥꯞꯄꯔꯣꯏꯀꯣ ꯁꯤꯒꯤ 11ꯁꯦ ꯂꯧꯒꯅꯦꯕ ꯑꯩꯈꯣꯏꯅ 11ꯁꯤ ꯂꯧꯒꯅꯤ ꯑꯗꯨꯒ ꯁꯤ 1947 ꯅꯠꯇ꯭ꯔꯥ 1947ꯁꯦ ꯁꯤꯒꯤ ꯌꯔꯁꯇ ꯀꯥꯏ ꯖꯒꯥ ꯑꯣꯏꯔꯅꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯣꯏꯔꯅꯤꯀꯣ 1900 to 1999ꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯠꯁꯦ ꯀꯩ ꯑꯣꯏꯔꯦ 0 ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯄ꯭ꯂꯁ ꯇꯧꯕꯤꯔꯅꯤ 7 ꯁꯤ 16 1 2 3 ꯁꯤ ꯀꯩ ꯇꯥꯔꯦ ꯁꯤ 7 ꯇꯥꯔꯦ ꯑꯗꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏ 76 ꯇꯥꯔꯦꯀꯣ 76ꯁꯦ ꯑꯃꯨꯛ ꯀꯩꯗꯧꯕ ꯑꯩꯈꯣꯏ 7 ꯑꯃꯨꯛ ꯗꯤꯚꯥꯏꯠ ꯇꯧꯕꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯃꯦꯟꯗꯔꯗꯣ ꯊꯝꯒꯅꯦꯕ 7ꯅ 76ꯇꯣ ꯗꯤꯚꯥꯏꯠ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯔꯤꯃꯦꯟꯗꯔ 6 ꯇꯥꯏꯌꯦꯕꯀꯣ
6 se masagi ko to mu yo khoina kai ore sigi Sunday Monday Friday de kai ore 6 ki ko ti kai ore Friday ore ba aduna Friday Friday de kai do ba sigi 15 August 1947 je Friday numit ore ne ba ko sumai tawduna koi questions amuga su hot kisi koigi 26 January 1950 je amu hot je ko koi ko koigi 26 edum thambirani ko 26 January ji code kya no January ki code 1 1950 ki 1 tens ki place lawrani hoina 50 lawrani se 50 jong 4 nang divide tawrani ru questions to lawduni ko 4 1 2 12 tare ko 4 1 2 12 aduga si 1950 je karam code oigi karam code oigi si oidro 0 so total to biro 9 89 tare 89 je mo kai dawa 7 no divide tawrani 7 1 is 7 7 12 14 koina si remainder je 5 taran khali ko yang si 89 7 7 1 is 7 19 7 2 14 14 je 5 tare ko 5 se kai kota lege 5 se Thursday tare base phone sumai to duna hoina puthokani aduga sumai na puthoi ja 26 50 12 ko puthoi ja siam sangdra ja je telan ge juya ko kamai to telan ge ni hoina 26 ya 7 divide to kya ta sia 7 divide to aduga remainder ro tham kada ba 7 divide to ra si kya ta 7 3 21 du ta di remainder ro 5 lai ra si 1 di 1 adun tham bi ro si 50 gi kya lai ra 7 7 49 remainder 1 du si ni kya lai ra 1 is 7 si 5 lai ra ko remainder 5 ta ko 7 divide to bukanda si aduga si plus to sam bi ro 5 12 tare untadi 12 divided by 7 is equal to 5 Thursday mai tawga jo mu tension bi ai ba ko